Akiswani Imphal Nolini Devi na pau pajari ahanbada maroiba pau Manipura COVID-19 ge no case sama yang kai mapan theng na baga loinana apunba positive case masing lesing kunmari sani marputarani thoi chure BJP Manipur ki in charge su oriba dol ge spokesperson Sambit Patra na hairi BJP ki sasan makhada Manipur sakhot pagi lapi da sangsilakli Lebak asina ngasi Sangbidan numit palan tawri Rashtrapati Ramnath Kovind na lusingduna lebak asigi miyamna Sangbidan gi preamble paminaki Pradhanmantri Narendra Modi na haidi anuba thausil ka loinana hojik Bharat na terrorism bu thengnari amasung lebak asida COVID-19 dagi naba pharakpagi sang sada marphutara humdoi dasmik taruk yaure Lebak asina malem gi laichat oriba COVID-19 gi mayokta punna amata oina lanthengnari lamdam asigi miyamna sakhangnaraba miyoi kayanasu lanpham asida mai pakna bagi damak Akasbani Imphal gi ipaugi khuthangda mipung khudimakna araiba thawong ahum face mask uppa amaga phuttaruk lapnana leinaba mai mit amadi khutsa toina hamdoktuna tarutanana thamnaba apil tawri Manipur ki sangnai rabi seisakpi saina dol haina khangnaba ningthaujam premilana miyamda COVID-19 dagi ngakthoknaba apil tawretuna hai Mayambu ningthaujam premilana khurumjari Hauzik phawbagi oina COVID-19 gi vaccine puthoktriba maramna laichat asidagi ngakthoknanaba amatta ngairaba pambaidi section ba haibasina oiri sarkarna laichat asi thingnaba honariba asigi mathakta aikhoi pumnamangnasu bhab taminaduna laichat asidagi ngakthoknanaba tangai phadaba niyom ahum asi ngakna chatminasi aikhoi khudingmakna yumdagi mapan hek thorakpaga face mask soidana upsi sapon natraga hand wash sijinaduna khut sa sengna hamdokshi amasung mi amaga gi marakta foot taruki social distancing thamsi section bahaibasina isa aikhoi gi nungsiraba imung manung amadi miyambu laichat asidagi kan mangamgadoribani mayambu amukka hanna khurumjari Hojik mapung oiba pau Manipurda COVID-19 ge no case sama yang kai mapan thengna baga loinana apunba positive case masing lesing kunmari sani marputarani thoi sure Raja ki COVID-19 command control room na thokpa zero amada hai nauna positive oikiba sing adugi manungda Imphal West dagi humputara humdoi Imphal East dagi nifu humdoi Bisnupur amasung Thobal dagi taramatoi Tengnopol amasung Jiribam dagi mari Tamenglong dagi ahum Sandel Kangpokpi Senapati amasung Ukhrul dagi ani Surachanpur amasung Kaksing dagi amamam yauri Haukiba pung kunmari da miyoi mari sikibaga loinana COVID-19 positive oiba sikiba migi masing zani nifumapan sure Hariba matamasigi manungda miyoi sama yang kai nipan naba phaduna discharge tawki masi tharaga naba phakiba migi apunba masing lesing kunsa threat marphutara nipan sure naba pharakpagi sangsa da marphumanga dasmik taruk amani hauzik active case lesing ahum sani nifumanga leidi Hanagi MLA RK Anana haidi Raja sida COVID-19 na naba masung sibagi sang hanta-handana adumak lairiba asidagi kharada oirabasu sapanaba COVID ki sana kangnon sing nauna hongdok patangay fadre Nauria pakhang nakpa kendrabu COVID-19 laitaba mapam ama ohenaba pandamda kendra sigi mapam kayada leptana mass testing gi thabak sathari ngasi chu tongan ba mapam singda COVID-19 ki test tawbagi thabak sathaki masigi mathakta kendra sigi containment zone singda sana thaknaba polam singsu yenthokki Lebak asigi miyambu COVID-19 dagi ngakthoknaba tangai phadaba chana kangnon sing ngakna chatnabagi matangda Pradhanmantri Narendra Modi na haudokiba jan andolan campaign Manipurda su maipakna sathari miyam ki lusingba amati sarkar gi makok thongba official kaya nasu saruk yaduna jan andolan asida mapung pahanna bahonari jan andolan asida saruk yaraduna raijagi Vigilance Vibhag ki SP Haisnam Balramna miyamda tangai phadaba COVID ki chana kangnon sing ngakna chatuna leina asi thengnaminanaba apil tawri Pradhanmantri Shri Narendra Modi na chahi sigi October 9 da hawdokhiba Jana Andolan campaign mai pakhanaba aikhoi pumnamakna amatta oina honaminasi aikoina isabu amadi imung manungi miyoi singbu laina asidagi ngakthoknabagi damak lokhatpham thokpa chatna kanglon khara ngakna chatpinaba miyamda apil tawjari aikoina yumdagi he chathokpada face mask uppa kaugumsi mi amaga gi marakta yamdrabada phut tarukki social distancing thamsi aduga khutsa sabon natraga hand sanitizer sijinaduna sengna amadi toina hamdokpagi hainabi thamsi
Tangai phadabamak natrabadi yumdagi chathokkumsi. Lambi lamjauda mafam chadana loktin sitkumsi. Sekshinba haibasitana laina laichat asidagi lapna lainabagi amatta ngairaba pambaini haibasi miyamna matam chuppada kaugumsi. Jan Andolan ki campaign mai pakhan bada media ki lamda thabak tawriba miyosingna chu chauna thodang lori. Imphal de numit khuding ki pongna phampau se ki editor Adibam Robindro na miyamda COVID ki SOP ngakna chatnaba appeal tawratuna hai. Hojik malam yang mafam pumna makta COVID-19 ke laicet mayong ngari. Adu bah hojik vaksin leitingai matam sidati isa na section jabanatana laicet asidagi ngakthok na ba dai pambai amata leite. Laicet asidagi ngakthok na ba miyam sabon sina durak khutsa sene sena hamdok piu hand sanitizer sina piu yunggi bapa na thokbada tangai phadra face mask upiu mi unabada punbada wari batai sanabada amaga yam dabada futtaruk latna leibiu miyam amuka na khurumjari. मुख्यमंत्री के एडवाइजर हेल्थ अमसुंग एमएलए डॉक्टर छापम रंजन सिंह न हाइरी सरकार असिना मसिना थमकिबा पांडम सिंह फंगबा ngamnaba अकनबा थबक लौखुटली इम्फाल की खोंगामपाता लेबा हॉर्टिकल्चर विभाग की ट्रेनिंग हॉल दा पांगथोकपा ऑफिसर सिंह अमदी लौमी सिंह की एरोमेटिक प्लांट की ट्रेनिंग प्रोग्राम अमदा वांगांगबदा डॉक्टर रंजन हाई राज्य की लौमी सिंह बु ट्रेनिंग पीदुना मखोइना पाइखटलिबा थबक सिंह अदुगी मतांगदा ममुत्ताना खंगहनबा तंगाई फदे अहेनबा पोथोक पुथोकपा ngamnabagidamag सरकार नसु अनौबा अमदी वैज्ञानिक ओइबा थवोंगसिंग पाइखटनबा होटनरी थौरमदुदा वांगांगबदा मणिपुर मेडिसिनल प्लांट बोर्ड की सीईओ डॉक्टर एस गुनेश्वर शर्मा हाई राज्य सिदा फंगलिबा हिदाक ओइना सिजिनबा याबा पाम्बीसिंग असे निंगथीना योखटबा तंगाई फदे लम असिदा लौमीसिंग अमसुंग सरकार की मरकता अफबा मरी थंबा ताई ताबिरिबा पावसी आकाशवाणी इम्फालदगिनी बीजेपी की नेशनल प्रेसिडेंट जेपी नड्डा मथंग थागी अनिसुबा चयो लोइरकपदा इम्फाल दा लाकदौरी महाक हानदी डिसेंबर अमा नत्रगा अनिदा लाकनबा लेपलंबनी वफम असे ngasi इम्फाल दा मणिपुर की इंचार्ज ओइरिबा बीजेपी की स्पोक्स पर्सन संबित पत्रना पाउमिसिंग दा फुंगदोखिबनी महाकना हाई बीजेपी की शासन मखादा मणिपुर साखुटपगी लंबीदा संगसिलकली महाकना हाई प्रधानमंत्री नरेंद्र मोदी की सबका साथ सबका विकास सबका विश्वास हाइबा मंत्र की मखादा मियाम की मतेंग लोइनना राज्य असि साखुटनबा होनमिनगदबनी महाकी अहानबा ओइना मणिपुर लाक्लिबा खोंगचत असिगी मपुंग ओइबा पांदमदी राज्य असि की मरमदा ममुताना खंगबा अमदी डोलगी नेशनल प्रेसिडेंट ना राज्य असिदा लाकदौरिबा असिगा मरी लेननानि हाइनसु महाकना फोंगदोखी See, as a Prabhari, the first visit of mine is to understand what Manipur's organization is like, what Manipur is, to look at the beauty of Manipur, to understand Manipur. This is my first reason of visit, because I have been made the Prabhari. And one of the most important reasons is since the national president of Bharatiya Janata Party, Honorable Jagat Prakash Nadda ji, is to visit. So he's going to come for 2 days to Manipur as well. And since the Prime Minister of India and our leader, Narendra Modi ji, right from the day he took his oath as the Prime Minister, has always said that East is one of the keys of development. Look East and act East is the mantra. And Manipur is one of the most important northeastern states. To take pulse of Manipur, to take pulse of the preparation of the advent and arrival of our President, I am here. We are working till the booth level as to how everyone will welcome our President. स्वदेशी दर्शन स्कीम की मखादा मणिपुर की तोंगान तोंगान मफमदा लैबा लाइसेंसिंग सेंगबत छागलिबा अदुंगसी लौ सिंगु अमसुंग टूरिज्म मंत्री ओइनाम लुखोइना हक्थेंगना यंगसिनख्रे खोंगसत अदुदा मंत्रीना कायनागी मंदिर खांगबो की बंसी बोडोन बिष्णुपुर की गोपीनाथ अमदी इम्फाल की श्री श्री गोविंदजी मंदिर यंगसिनखी खोंगसत अदुगी मतंगदा श्री लुखोइना हाई टूरिज्म डिपार्टमेंट पाइखटचबा प्रोजेक्ट स्पिरिचुअल सर्किट हाइदना तोंगान तोंगान मफम गोविंदजी टेम्पल अदगी कायना वासुबुदोन खांगबो अदगी खोय होगी लेजरिसु गोपीनाथ टेम्पल अदुगा खोय विजय गोविंद अरोइबा डेस्टिनेशन ओइदैनि खोयने विजिट तौजरिसे खोय होगे अयाम्बा साबा कंप्लीट लोइसलाबा अदुगा संगागदबगी अरोइबा फाइनल विजिट तुनि लाक्चरिसे होगे अयाम्बा लोइनम 99% लोइरे अदुना खोय होगी सिदगी हल्लगा ऑनरेबल चीफ मिनिस्टर का तानाजरगा याम थुना हारिबा प्रोजेक्ट सिंगसे मियामदा सिनबा मदुगी मतमदुगी लौननबगीदमता येंगबा लाक्सबनी संगानबा नमितो लेपचरगा खोय मियामदा गवर्नमेंट डिक्लेयर तौननबगी मतमदु ngaimiनसी
Handloom and Textiles Directorate na sinduna numit 13 ni chupna Imphal East ki Nelakothi da leiba urban hatta satharakpa state level special handloom expo asi loisinkhre loisinbagi thorum aduda directorate asigi makok thongba official sing saruk yakhi Thawbal district amati Bisnupur district police commando gi apunba kangbu amana ngasi ayu Thawbal jila gi sangai yumpham nopho bazar dagi mioi ama heroin powder gram chatuk nifu mari ga konana fare Police ki pau paladuna ikhoi gi Thawbal paumi soibam binoi na hai sangai yumpham dagi mioi kharana car amata Surachanpur tamna heroin powder punaba thawrang tobagi akaknaba pau ama phangbadagi Bisnupur district police commando gi team amaga loinana thiba humbagi thabak sathabada ngasi ayuk pung 5 aduwaida heroin powder adu car manung dagi phangkibani pharba mioi adu Thawbal police da sinakhre haidi Surachanpur district hospital da orthopedic ward da layang ba mioi ama COVID-19 positive oiba thingnabadagi district hospital asigi ortho ward ngasidagi thingjile haina medical superintendent ki jerol amana haidi Guite Phungpi organization GPO Kangpokpi branch ki general assembly cum conference hayengdagi hoduna tha asigi kunmapan phawba numit humni chupna Kangpokpi jila ki el Thomjang village da pangthoklagani haidi Tangkhul Nagalong Volunteers for Village Development BBD amasung Mountain Indigenous Knowledge Center na sinduna ngasi natural resource management ki matangda nomagi oiba workshop ama ukrul da pangthokre community amadi search leaders singchu saruk yakiba workshop aduda ukrul amadi kamjong jila da khoni gi pothok loktok pathingna ba ore plokhi Sangvidan numit ka mari leinana PIB amasung ROB Imphal na sinba webinar ama ngasi pangthokre thorum juda Manipur University ki administrator journal sing amasung university asige law department ki head Dr Yumnam Premananda Singh na numit asika mari leinana wangangki Sangnaraba football sanaroi Diego Maradona laikidabada Manipur ki Mukhyamantri Nongthompam Biren Singh na awaba phungdokre Awaba phongbagi paujel amada Mukhyamantri na hai Maradona laikidaba asina football gi sangsarda mahaki fan koti kaya gi thamoida ahangba ama thamlamle Raija sida road safety ki lamda thabak toriba lanai mioi sing register tawraba NGO sing cooperative society sing amadi farm sing dagi Raija gi transport directorate na good samaritan gi mana pinabagi damak darkhas kauri akupa marol Raija gi transport directorate tagi khangbaya UPSC na lauba khangalaba competitive examination khara da pass tawraba Raija siki candidate singda Raija sarkar na lupa lakh amagi sel gi tingbang piragani civil services preliminary parikya natraga civil services main pass tawraba natraga Indian Forest Service ki final selection phanglaba natraga combined defense service parikya amadi National Defense Academy parikya gi training sathariba natraga loisilaba Raija siki candidate singna sel gi tingbang asigi damak apply toba yagani akupa marol amadi darkhas form State Academy of Training takel part ki official website tagi khangba yagani District Legal Services Authority Tamenglong na sinduna ngasi Tamenglong District Court ki premises da humputara mathoi suba Constitution Day campaign pangthoki None jila ki Longmai Bazar da laiba None Legal Aid Clinic ta su campaign asi pangthoki thorum sing aduda volunteer singna Bharat Sangvidan gi preamble su pathoki Akasbani Imphal dagi pau tabidi Leibak asina ngasi Sangvidan numit palan tawri Rashtrapati Ramnath Kovind lusing duna leibak asigi miyamna Sangvidan gi preamble pathoki Gujarat ki Kewadia da pangthokpa marphu suba All India Presiding Officers Conference saruk yariba khuding makpusu Rashtrapati ga loinana Sangvidan gi preamble adu paminaki Akasbani Imphal gi Regional News Unit ki staff singna su Rashtrapati ga loinana preamble pakhi Pradhanmantri Narendra Modi na haidi anoba thausil ga loinana hujek bharana terrorism bu thengnari Gujarat ki Kewadia da pangthokpa marphu suba All India Presiding Officers Conference da video conference ki khutang da wangang bada Sri Modi na hai Bharatna 26/11 gi terror attack aduki saitheng bu kaidongoi da kawbu leiroi Haukiba numit 18 asida lebak asida nomada COVID-19 gi positive case lising yankhai dagi hanthana thengnabaga loinana Bharatna leina asi thengnabada singtha ningai oina manglomda sangchili Haukiba pungkur mari da COVID ki anoba case lising nifu mari rom thengnaki aduga anaba lising 53 hena naba phaki hauji phawbada positive oiba mioi lakh 43 lising 18 hena naba phakibaga loinana naba pharakpagi sangsada 39.3 yaure Loisilakpada COVID-19 dagi ngakthoknaba face mask uppa phutaruk lapnana leiba khutcha amati maimi tarutanana thamba haiba achamba thawong ahum asi ngakna chatpinaba amuk hanna ningsingjari aroibada maroiba pau amuk hanna
Manipur COVID-19 के अनोबा केस चामा यांखै मापन थेंगनबगा लोइनाना अपुनबा पॉजिटिव केस मसिंग 19,932 सूरे बीजेपी मणिपुर की इंचार्ज ओरिबा डोल की स्पोक्सपर्सन संबित पत्रना हाइरी बीजेपी की शासन मखादा मणिपुर चाखोटपगी लंबीदा संगसिलकली लेबाग असि नंगसी संविधान नुमित पालन तौरी राष्ट्रपति रामनाथ कोविंद लुचिंगदुना लेबाग असि मियामना संविधान की प्रियम्बल पामिनकी प्रधानमंत्री नरेंद्र मोदी ना हाइरी अनोबा थौसिलगा लोइनाना हौजिक भारतना टेरोरिज्म बु थेंगनरी अमसुंग लेबाग असिदा कोविड-19 तगी नाबा फरकपगी चांग चादा 43.3 यौरे पाउलोइजरे।